Working Committee NNPG na NSCN-IM bu phone singnarakle. NSCN-IM go mari lenaba agreement khudimaki mayokta laigani haina Working Committee of the Naga National Political Group WC NNPG na NSCN-IM bu phone singnarakle. WC NNPG na ngarang thadrukpa serolamada NSCN-IM na party mo oiduna yanaba wafam agreement khudimaki mayokta Working Committee na lepkani. Miyamna nainaba amadi khanariba wafam ama oiriba common draft habisi inclusive oiba naga solution ama poraknaba Government of India ki thawsal makhada tawba draft ne. Draft asina kumja 2017 ki November 17 da India government amasung NNPG anigi marakta yanakiba agreement agreed position haibisigi mayokta laiktabana common draft ase committee asina sawgatkani. Agreed position hariba agreement ase contemporary political reality khudimak ikai khumnaduna Naga singa right to self determination amagidabaktani hairi. Forum for Naga Reconciliation FNR na mamangi agreement sing the loramba wapam sing amadi makoina lauriba thodang singbu NSCN-IM na mamingtagi miyam da utjaiba agreement amagum uhalle hainasu NSCN-IM bu maral sirakle loinana kumja 2015 da sign tawnakiba framework agreement adu lona thupna Naga tribe sing civil society sing amadi church lusing busing tanaramdana tawkhibane. Framework agreement adu Nagalim khaltagi wakhalonda sagatpa amadi Naga history ga mari lenadaba agreement ni haina suphongdorakle. Zerolsina makhata araduna NSCN-IM gi aronba maikhum ama oiriba flag amadi constitution hairiba dugi maromda leiriba asengba wakhalon pandamde Manipur gi tangkhulna lusungba amadi makhogi makhata leiba Naga gi township ama Intangki Reserve Forest Sengatpane Adubu Intangki Reserve Forest ko NSCN-IM the Sinabaki Wakom Government of India na reject away hainaso Working Committee na claim torakle NSCN-IM bu makhata na marasira duna hai lup asina Naga political solution purakpa pambanate makhogi pandamde Nagaland Manipur amasung Assam gi strategic oiba mafam sing makhoina control tawbani maramasina makhogi pandamadu thaidokhigani haibagi kibana NSCN-IM na NNPG ga loina na common draft ki wafam asida punna satminaba yadabani haina sumaral siri loinana agreed position hariba se Nagaland, Manipur, Arunachal Pradesh amasung Assam ki tribal body sing village leaders sing mahiroi sing amadi church leaders sing punamakna yanagadaba wafam ama oibana masikhakta miyamna yaba warasina ma purapung amgani waramasina India government na miyoi kharagi wata abagi mahut Naga miyang bi wata gadabani haina su warning tawri. Census amadi delimitation ki mangoina na mitop sing maramda halan khinaba MP Sanjaoba na parliament taksinkhre mikok thibu ki thabak amadi delimitation ki thabak paikhatringai da Myanmar amasung Bangladesh ta ki Manipur da sangsilakiba illegal immigrants sing masakhang duktuna maramda halan khinaba ki thabak lokhatnaba MP ningthau lesema Sanjaoba na ngarang Rajya Sabha da pungning singsenkre ngarang sathakiba Rajya Sabha gi mifam da MP ningthau lesema Sanjaoba na pukhatkiba special mention amada yumthangnaba lebak sing Myanmar amasung Bangladesh ta ki sangsilaktuna Manipur gi tongan mafam sing da laisenkraba illegal immigrant asi masakhang duktuna makhoibu maramda hana halandana Manipur da mikok thibagi thaba amadi delimitation gi thabak satharabadi Manipur gi yellow missing gi oina khwaidagi laibak thiba phibam ama oiragane mahana makhata araduna hai Ministry of Home Affairs na sahi asigi May 19 dagi hauraga tha amagi manungda Myanmar amasung Bangladesh dagi sangsilakiba mitop sing tidoktuna makhoibu masagi maramda halan khinaba state amadi union territory sing da khanghanba laikre adubu laibak thibadi Manipur gi oina dinga si phawba illegal immigrants sing thidokpa amadi makhoibu maramda halanbagi thabak lengakna lokhatpa udri Manipur da leiriba illegal immigrant ki asabu wathog asi loisindana mikok thibagi thabak sa thaba tarabadi Manipur da yana sauna sarangnaba nena tadaba phibam ama oirakane masida sunatana hanagi leiriba census ki report yumpham oiraga delimitation ki thabak sa thaba habasi yellow missing ki constitutional right matpat oina thokani hana so MP Lesemba Sanjaoba na house ki puning singsin ke mahana makhata araduna census data haibasi lamadu ki sakhat thorang ki thabak paikhatpa amadi planning tawbugi khwaidagi maroiba document amane Manipur gi oina kumja 2001 amasung 2011 da pangthokiba census ki report adu maikai kayadagi yaningdaba phongdoknarakibane hairiba sahi 10 asigi manungda oithokpa yaroidaba missing hengalakle haina phongdoknaribane adubu masigi matangda ngasi phawba lokhatpham thokpa thaba amata lokhatana leire Manipur gi Serapati district ki subdivision ahumda sahi 10 ge manungda missing hengalakpugi sangsada 202.88 oike masi oithokpagi wangmadane subdivision gi ahum asida
2001 amasung 2011 census report matungina Mao maramda missing hengatpagi chang sada 39.16 dagi kumja 2011 sada 136.33 oike Pongmutagi oina sada 39.17 dagi sada 99.15 amasung Purulda sada 39.16 dagi sada 120.38 the hengalakibani loinana singi subdivision tareta kumja 1991 amasung 2001 ke census da sada 40 di abnormal oina missing hengalaki hariba sahi tara asida sakpi karong da sada 100.18 Masi sada 65.46 Kamjong the sada 60.95 Tenofal the sada 54.48 Saitu Gamfazol the sada 54.12 Sandel sada 41.70 amasung Susanpur gi oina missing hengalakpagi sang sada 40.77 oiki hainasu MP Sanjaoba Sanajawbana figure puthokduna house ki puning singsinki Maramasina Manipur da mikok thibagi thaba amadi delimitation ki thabak paikhatringaida kumja 1961 da base year oiraga illegal foreign national singhana masak khangdoktuna makhoibu maramda halan khina ba thabak lokhat biu hainasu union government ta MP ningthau Sanjaoba Sanajawbana taksinkhre PMJAY ga mari lenana Maheshwarna Union Minister gi puning singsinkhre Manipur da leirba private hospital singda center na pakhatpa PMJAY scheme gi makha da pidba health card chana dabagi matangda RPI Athawale gi National Secretary Maheshwar Thaunawjamna ngarang Union Minister of Social Justice and Empowerment Ramdas Athawale unaduna masigi matangda lokhatpa yaba thabak lokhatpina ba zero lama piduna taksinkhre Maheshwar Thaunawjam gi maikaidagi Union Minister da pisin kiba memorandum aduda Manipur da leiriba private hospital ayamba PMJAY scheme asigi MPNL oiduna lamdam asigi lairaba singi ana layang da saungna mateng pangduna lakpani adubo private hospital sing asida pigadaba PMJAY gi bill sing pithoktana leibana hospital sing asina scheme asigi makhada pairiba health card singi service lab na warep laukhre Manipur si lairaba state ama oibuga loinana senthung gi phibam phattaba missing hen leiriba mafam amane Masigi mathakta Manipur da thokliba ethnic crisis asina amuka hena state ki senthung gi phibam soksilakpa potsai gi mamal wangkhalakpana miyam hingbada awaba mayoknari bane asigama phibam asi leiringai serakta lengak ki maikaidagi pirakadaba reimbursement ki senpam pithoktabana lanai hospital sengda PMJAY service tha asigi tara tarukta gi lebna wareb laukhiba sina aruba laina naduna layeng liba lairaba miyoy kiyada khamthengna awaba saitheng ama pirakle maramasina hiramasigi matangda mari lenaba Ministry of Health and Family Welfare da pithoktana leiriba reimbursement gi senpam pithok biduna Manipur da PMJAY scheme asima khatana lehanbina bataksinkhre Sahi kulumdoi shudriba singda makalamatagi mayai kaba sinjak yondana bakanglai panana dukandar singda khangankre dukan amadi potpham phamleba singda sahi kulumdoi gi makhada leba inkhalakriba angang amadi mahiro singda ngasidagi makalamatagi mayai kaba sinjak ki polam sing yondana bakanglai panas ki maikaidagi dukandar singda khangankre ngarang Manipur Press Club ki thangjing hall da pawmi singa unaba amada kanglai panas ki general secretary wahas phunrei na hai inkhalakriba angang sing phattaba nisa sijinarakpana khunai asida noma gi thaksi khasi mangsilakpaga loinana tunggi mirol da asoba singnaba ama oirakli haireduna kanglai panas na kumja 2022 dagi hauna mayai kaba sinjak thingnaba makhal makha kaya gi khongjang amadi awareness program kaya leptana satharakle masigi iroinana lakliba August 12 dagi hauna inkhalakliba angang sing mahiro singda masa Sahi kulumdoi shudriba singda dukan amadi potpham phamliba singna makhala matagi mayai kaba sinjak yonbigano iramdamda leiriba school college singi meter samagi manungda leiriba area da mayai kaba sinjak sing yonbigano amade isai nongmai harau kumai amasung dharma karma gi thabak thoram singda yuna singba makhala mata mayai kaba sinjak sing yaubigano haike Hauji khunai sida noma gi thaksi khasi kai tharakpa mayai kaba sinjak ki ipakta hena mai onsilakpa ngai haki wakhalo na mangjil tharakpa haibisi khunai asigi asawa mangsabane masina tunggi mirol da hena solakpa yabagi akiba leire hairiba mayai kaba sinjak asidagi kharada orabasu kalhauna bagi pambai ama oina kanglai panas na miyanda laklaba August 12 dagi sahi kulumdagi makhada leiba singda makhalamata gi mayai kaba sinjak suruk kwa jarda talab khaini na singbai yonbidana ba khangan baga loinana iramdam asida leiriba school college ki akoibada hairiba polam singa si yonbidano haire